पुष्पे ओम अधार शक्ते नमः बन्न पुष्पं दत्वा मूर्ति मंत्रेण जलेन उपादं पूरयित्वा आतु बन्न पुष्पं दत्वा ओम नमः स्वस्ति शनाय नमो ओम स्वस्ति कुर्माय नमो ओम अनंताय नमो ओम पृथ्वी नमो वामे ओम श्री गुरु नमो दक्षिणे ओम दिनेश्वराय नमो अग्रे ओम कर्कटनाय पुनर्जनेतराय नमस्ते सर्वजनने नमो ब्रह्मणे ओम नमो नारायणाय श्रीकृष्णाय गोविन्दाय नमो नमः शिवबुद्ध ध्यानम् ओम ध्याये नित्यां वयसं रजतगिरिं गजेन्द्रवदनं सुंदरकरुणा मधुजालोदनस्थलं गंगाघाटविदारितारे पूजये सुंदरशोभाकरवन्दे तैलसुताकुकुन्दगराजगणपति भगारतु ओम नमो गणपति भगारतु इहागसागसु ज्योतिकाः ज्योति अश्वधाय को ज्योति हरे कृष्ण पूर्ण करे जय
ꯁꯅꯥꯒ ꯂꯨꯄꯥꯒ ꯃꯃꯜ ꯌꯥꯝꯕ ꯁꯅꯥꯒꯤ ꯁꯅꯥꯒꯤ ꯑꯁꯨꯝꯅ ꯐꯝꯕꯗꯅ ꯐꯝꯃꯤꯕ ꯂꯛꯁꯃꯤꯁꯦ ꯑꯃ ꯁꯥꯎꯋꯦ ꯍꯥꯏꯔꯤꯗꯅ ꯁꯅꯤꯖꯦ ꯄ꯭ꯔꯚꯨ ꯁꯥꯎꯕꯅ ꯍꯥꯏꯅꯩ ꯗꯔꯕꯥꯔ ꯃꯐꯝꯗꯗꯤ ꯁꯅꯤꯖꯦ ꯄ꯭ꯔꯚꯨ ꯅꯨꯄꯤ ꯑꯃꯅ ꯍꯦꯜꯂꯦ ꯍꯥꯏꯔꯤꯗꯅ ꯁꯥꯎꯕꯅ ꯁꯥꯎꯔꯒ ꯀꯔꯤ ꯈꯪꯒꯅꯤ ꯉꯁꯤꯗꯤ ꯍꯥꯏꯔꯝꯃꯦ ꯒꯅꯔꯥꯗ ꯁꯅꯤꯖꯦ ꯂꯦꯡꯈ꯭ꯔꯦ ꯂꯛꯁꯃꯤ ꯗꯦꯕꯁꯨ ꯀꯔꯤ ꯍꯥꯏꯔꯤ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯗꯃꯛꯇ ꯏꯃꯥ ꯂꯩꯔꯤꯀꯣ ꯍꯥꯏꯔꯝꯃꯦ ꯂꯛꯁꯃꯤ ꯗꯦꯕꯁꯨ ꯂꯦꯡꯈ꯭ꯔꯦ ꯑꯁꯨꯝꯗꯪ ꯂꯥꯏ ꯑꯅꯤꯁꯤ ꯈꯟꯅꯕꯗ ꯁꯅꯤꯖꯦ ꯂꯛꯁꯃꯤꯅ ꯍꯦꯜꯂꯦ ꯍꯥꯏꯔꯤꯗꯅ ꯁꯅꯤꯗꯦꯕ ꯄ꯭ꯔꯚꯨꯅ ꯅꯤꯡꯊꯧꯒꯤ ꯂꯩꯕꯥꯛ ꯑꯗꯨ ꯀꯩꯅꯣ ꯑꯣꯏꯔꯦ ꯎ ꯋꯥ ꯄꯨꯝꯅꯃꯛ ꯅꯣꯡ ꯃꯅꯥ ꯃꯁꯤꯡ ꯄꯨꯝꯅꯃꯛ ꯌꯦꯡꯍꯟꯗ꯭ꯔꯦ ꯅꯣꯡ ꯆꯨꯔꯦꯜꯒ ꯖꯤꯕ ꯄꯨꯝꯅꯃꯛꯀꯤ ꯆꯤꯟꯖꯥꯛ ꯅꯣꯡꯗꯒꯤ ꯐꯪꯏ ꯁꯅꯤꯖꯦ ꯄ꯭ꯔꯚꯨꯅ ꯅꯣꯡ ꯆꯨꯗꯕꯗꯒꯤ ꯑꯗꯨ ꯑꯣꯏꯔꯕ ꯌꯦꯡꯕꯗꯒꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛꯀꯤ ꯅꯣꯡ ꯆꯨꯗ꯭ꯔꯦ ꯈꯔ ꯀꯟꯈ꯭ꯔꯦ ꯁꯅꯤꯕꯁ ꯃꯍꯥꯔꯥꯖ ꯃꯍꯥꯔꯥꯖ ꯄꯨꯛꯅꯤꯡꯗ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯁꯅꯤꯖꯦ ꯄ꯭ꯔꯚꯨꯅ ꯁꯥꯎꯕ ꯌꯦꯡꯕꯗꯒꯤ ꯉꯁꯥꯏ ꯘꯤ ꯊꯥꯎ ꯃꯔꯥꯡ ꯀꯥꯏꯅ ꯅꯣꯡꯃ ꯆꯥꯔꯝꯃꯤꯕ ꯃꯊꯦꯜ ꯃꯊꯦꯜ ꯅꯣꯡ ꯆꯥꯔꯤꯕ ꯅꯤꯡꯊꯧꯗꯣ ꯆꯥꯕ ꯐꯠꯇ꯭ꯔꯦ ꯁꯅꯤꯖꯦꯕ ꯁꯥꯎꯕ ꯌꯦꯡꯕꯗꯒꯤ ꯃꯄꯨ ꯃꯅꯥꯏ ꯏꯁꯤꯡ ꯇꯧꯗꯅ ꯎꯅꯨꯡ ꯊꯥꯗꯨꯃꯁꯨ ꯑꯩꯈꯣꯏ ꯈꯨꯡꯒꯪꯗ ꯂꯩꯕ ꯉꯝꯃꯣꯏ ꯎꯅꯥ ꯑꯀꯪꯕ ꯃꯌꯥꯝꯅ ꯐꯝꯖꯜꯂꯦ ꯐꯝꯖꯜꯂꯒ ꯃꯩ ꯍꯧꯒꯠꯂꯦ ꯑꯗꯨꯒ ꯉꯥꯗꯨ ꯃꯨꯟꯁꯤꯜꯂꯨꯔꯦ ꯍꯥꯟꯅꯕꯅꯤ ꯃꯨꯟꯅꯕ ꯂꯣꯏꯕꯗ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯉꯝꯃꯦꯗ ꯑꯗꯨꯒ ꯇꯨꯔꯦꯟꯗꯨ ꯆꯥꯝꯊꯣꯛꯄꯗ ꯃꯈꯨꯠꯇꯒꯤ ꯃꯥꯡꯊꯣꯛꯑ ꯆꯦꯟꯈ꯭ꯔꯦ ꯑꯃꯌꯥꯔꯗꯨꯅ ꯈꯖꯤꯛꯇꯪ ꯍꯦꯛ ꯊꯛꯄ ꯐꯪꯕꯗ ꯁꯤꯔꯤꯕ ꯁꯒꯠꯁꯤꯟꯇꯥ ꯃꯍꯥꯔꯥꯅꯤꯗꯣ ꯈꯣꯡ ꯊꯥꯡꯅ ꯊꯣꯛꯑꯝꯗ ꯀꯥꯅꯨꯡ ꯁꯣꯜꯂꯕ ꯑꯗꯨ ꯑꯣꯏꯔꯕ ꯃꯄꯨ ꯃꯅꯥꯏꯒꯤꯁꯤ ꯄꯥꯡꯒꯜ ꯍꯥꯞꯄꯤꯔꯤ ꯂꯛꯁꯃꯤꯁꯦ ꯏꯕꯦꯝꯃꯅ ꯁꯥꯊꯤ ꯁꯌꯨꯝꯗꯨꯅ ꯍꯩꯅ ꯁꯅꯥꯎꯅ ꯂꯛꯁꯃꯤ ꯄꯤꯕꯤꯌꯣ ꯍꯥꯏꯔꯤꯕ ꯃꯆꯥ ꯌꯥꯎꯗꯕ ꯃꯈꯣꯡ ꯁꯤꯊꯗꯨꯅ ꯂꯩꯔꯝꯕ ꯂꯝꯕꯤꯗ ꯂꯥꯛꯄ ꯏꯕꯦꯝꯃꯅ ꯏꯅꯥꯏꯒꯤ ꯄꯥꯡꯒꯜ ꯍꯥꯞꯄꯤꯕ ꯌꯥꯗꯦꯕ ꯁꯤ ꯍꯥꯏꯗꯅ ꯂꯛꯁꯃꯤ ꯏꯕꯦꯝꯃꯅ ꯁꯟꯕꯤ ꯄꯥꯝꯈꯤꯅꯨ ꯃꯆꯥ ꯌꯥꯎꯗꯕ ꯁꯟꯗꯣ ꯑꯣꯔꯣꯔꯣ ꯁꯤꯟꯊꯅ ꯂꯩꯔꯝꯕꯅꯤ ꯂꯥꯔꯩ ꯀꯣꯂꯦꯜ ꯃꯄꯨꯡ ꯑꯣꯏꯅ ꯈꯔ ꯊꯛꯄ ꯐꯪꯕ ꯑꯃꯔꯇꯗꯤ ꯒꯔꯕ ꯍꯦꯛ ꯇꯧꯕꯗ ꯄꯥꯡꯒꯜ ꯍꯥꯞꯄꯤꯔꯤ ꯄꯥꯡꯒꯜ ꯀꯜꯂꯦ ꯁꯟꯊꯤꯗꯨꯅ ꯁꯌꯨꯝꯗꯨꯗ ꯁꯅꯥꯕꯅꯤ ꯁꯅꯥ ꯈꯥꯃꯦꯟ ꯈꯥꯃꯦꯟꯗꯨ ꯐꯖꯅ ꯁꯥꯔꯤ ꯁꯤꯕ ꯁꯅꯥꯗꯨ ꯁꯅꯥ ꯈꯥꯃꯦꯟꯗꯨ ꯃꯃꯥꯏ ꯑꯃꯗꯨꯅ ꯁꯤꯕ ꯊꯥꯏ ꯁꯅꯥꯒꯤ ꯅꯥꯀꯟ ꯈꯥꯃꯦꯟ ꯑꯃꯗꯅ ꯁꯤꯇꯥ ꯃꯍꯥꯔꯥꯅꯤ ꯊꯥꯏ ꯃꯄꯨ ꯃꯅꯥꯏ ꯑꯅꯤꯁꯤ ꯑꯃꯅ ꯁꯤꯕ ꯁꯥ ꯑꯃꯅ ꯁꯤꯇꯥ ꯁꯅꯥꯒꯤ ꯃꯃꯥꯏꯁꯤꯗ ꯈꯥꯃꯦꯟꯁꯤꯗ ꯑꯁꯨꯝ ꯇꯧꯅ ꯃꯄꯨ ꯃꯅꯥꯏ ꯁꯅꯥ ꯃꯌꯥꯝ ꯑꯃ ꯇꯧꯔꯤ ꯂꯛꯁꯃꯤ ꯗꯦꯕꯤ ꯀ꯭ꯔꯤꯄꯥ ꯑꯣꯏꯔꯤ ꯈꯨꯡꯒꯪ ꯑꯗꯨ ꯂꯩꯔꯤ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯨꯅ ꯀꯔꯤ ꯍꯥꯏꯔꯤ ꯎꯅꯥꯒꯤ ꯈꯥꯡꯄꯣꯛꯁꯪ ꯑꯃꯇꯪꯗꯤ ꯁꯥꯕꯤꯌꯨ ꯑꯩꯈꯣꯏ ꯃꯇꯝ ꯈꯛꯇꯪ ꯂꯦꯟꯅ ꯂꯩꯖꯒꯦ ꯁꯤꯡ ꯆꯟꯗꯅ ꯁꯤꯔꯤꯕꯁꯤꯅ ꯌꯥꯎꯔꯤꯕꯁꯤꯡꯁꯦ ꯑꯒꯣꯔ ꯀꯧꯕ ꯁꯟꯗꯣꯟ ꯄꯥꯝꯃꯤꯁꯤ ꯂꯛꯁꯃꯤ ꯗꯦꯕꯤ ꯀ꯭ꯔꯤꯄꯥ ꯄꯤꯔꯦꯅ ꯑꯒꯣꯔ ꯍꯦꯛꯇ ꯎꯅꯕ ꯈꯨꯡꯒꯪꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯃꯌꯥꯝꯗꯨꯅ ꯌꯥꯟꯕꯗꯅ ꯏꯆꯝ ꯆꯝꯕ ꯁꯤꯡ ꯑꯣꯏꯅ ꯂꯩꯕ ꯃꯁꯤ ꯀꯅꯥꯅ ꯄꯤꯔꯤꯕ ꯂꯛꯁꯃꯤ ꯗꯦꯕꯤꯅ ꯁꯤꯔꯤꯕꯁꯤꯅ ꯂꯣꯏ ꯌꯥꯜꯂꯨꯔꯕ ꯑꯒꯣꯔ ꯍꯦꯛꯇ ꯎꯅꯕ ꯁꯤꯡ ꯄꯨꯝꯅꯃꯛ ꯑꯁꯨꯝꯅ ꯁꯤꯡ ꯃꯌꯥꯝꯁꯤ ꯑꯒꯣꯔ ꯃꯌꯥꯝꯁꯤ ꯄꯩꯔꯦ ꯁꯤꯔꯤꯕꯁ ꯃꯍꯥꯔꯥꯅ ꯕꯣꯝꯕ ꯁꯤꯡ ꯇꯝꯃꯤ ꯏꯃꯨꯡꯗ ꯃꯍꯥꯔꯥꯅꯤꯒꯤ ꯑꯃꯁꯨ ꯂꯨꯍꯣꯡꯕ ꯂꯩꯍꯧꯔꯤꯕ ꯆꯥꯅꯕ ꯊꯣꯡꯕ ꯊꯥꯛꯇꯅ ꯃꯊꯦꯜ ꯃꯀꯣꯏ ꯑꯣꯏꯅ ꯂꯩꯍꯧꯔꯤꯕ ꯁꯤꯔꯤꯕꯁ ꯃꯍꯥꯔꯥꯅꯤ ꯁꯤꯡ ꯇꯝꯕ ꯂꯦꯡꯉꯤꯉꯩꯗ ꯃꯍꯥꯔꯥꯅꯤꯒꯤ ꯑꯃ ꯍꯨ ꯄꯨꯔꯦꯅꯦ ꯃꯍꯥꯔꯥꯅꯤꯒꯤ ꯑꯃ ꯍꯨꯗꯨꯅ ꯄꯨꯔꯦ ꯃꯗꯩꯗꯤ ꯁꯤꯔꯤꯕꯁꯅ ꯂꯦꯡꯉꯛꯄꯗ ꯃꯍꯥꯔꯥꯅꯤ ꯂꯩꯔꯝꯗ꯭ꯔꯦꯅꯦ रानी के के राजा का दिखलानी महारानी के दिखला सकती कोई थी शुरू के दिखला अतो बोले अतो बोले जीवत में अभी करी करी हुआ नया करी है करी पाए आज रात की दिन हुआ है ये वो ना आज दिन शिव शरा आज दिन कोई नहीं बड़ी थी वो महारानी वादन ये वो ना नाम सुनी उबसदा जय श्री के पूर्ण करी महारानी जय ने पूर्ण पूर्ण श्री बस महारानी ये ने कथा महारानी जी बसाई को लागे जब नहीं समझे मकान जब आई ने स्वागत में को कथा कि हाय जना महारानी श्री जी ने पूर्ण श्री बस के राज ममा को महाराज महारानी को इलाही कई है जो शनि देव का गुना ये बशा राजा नंद सावर में लग जलेगा पुनिंदो आने में को पंजाब में अजून
누구에게 자연광을 모험에 놓을까야 부모하니 자연광을 사이에 주기보다 저는 이제 부모를 타고 알파는 문제가 언젠대로 아우를 부진이 해주기도 하고 그가 남기는 이겨내가 하자 한게 볼까고 내게 완전 पुष्प पंच फल भाई वही देवी वही मारे मना नहीं नहीं वही बच्चों वही रहेगा ये बिना तो जरो ये है मेरी जो हम जब बुद्धि है श्री वशराज महाराज ने जो मंदिर पूर्ण निवेदन करे लाओ कोई बोला मैं आई कोई पूर्ण मनवारी है गरदार सुने जो प्रभु स्वामी ने जो कहा रशीदगी हुई थी बात से पंच पुष्प पंच फल वही देवी वही मारे मना ibu maaf tidak bersyukur hari tidak terjadi awal betul kenal orang yang tidak bersyukur masih ini macam maharaja indah maharaja nak mana ini diwari yang syawal ini ya aduh hari mulai nak kau bakal bisnya ijazah ini skandal nak kau mahapura ini lokok ini ramala itu pun ini asyik bola seni perkara ini mana sini macam maharaja kata वारी मती दंताज बदा भक्त वैष्णवा वैष्णवी श्री पुण्यमसु सर्व पाप सर्व रोग नैक्षत्र विदोषा बाल दोष पूर्ण मत ग्रहण आदि को गुरुवेद से परम हो श्री गोपाल परम हो श्री कृष्ण जैन गौरांग विशंबर हसिनंद प्रेम सिंधु हरे कृष्ण गोपाल गोपी
한번 해서 놓고 놓는. 아니면